Hello मैम ngasisu RR Prajen na yamna nungairaba movie ma puduna lakle hairiba movie asigi mamingna Siddharth Roy film asi 2024 da puthokiba romance amadi drama da based toba movie amani masigi IMDb rating na 10 gi manungda 7.5 ni ga film asi thokta ngairiba film ama oibana aina sangna liba tarabadi copyright strike lakpagi chang samna wangi ramaduna aina film asigi maru oiba samlakpa wari singadu oina puduna lakjare sigi damak mayamna warok biroi Dudi mayam matam mangan dabida Siddharth Roy hairiba film asigi asengba wari romdoina mai ochelasi Guys, ngasigi video sidi adomna hek yengba matamda angakpa haiba du oiragani maramdi aihangna nongonda brand amadagi lupa ama khaktangda iPhone 15 leiba yaba summer sale amagi matangda haijaramge aduga masidagi hena khudongchaba si karaidagi phangudage madu khangnabagi damak video si makha tana yengbiramu Film sige hubu sinda Siddharth Roy kauba nupa amabu ekhoido holai Siddharth se hojik yamna sauna car ama thokduna laami aduga mahakki car adu yum amagi mamangda khamduna thamami aduga mahakna yamna sauna yamna kanna indu haina lauduna kauraga yum adigi manungda changa ami hojik mahakna kauriba indu hairiba nupi asi film asigi makha tabada soidana makki khangakani Siddharthna yamna sauna yum asigi manungda leiramba pochai kaya amabu thugaiba hora ami dudagi yum adugi manungda leiramba miyoi singadu Siddharth pu uba matamda yamna akiba phawrami Masina maram oraga indugi mama mapa amadi mahake mabung adu ka amada lotuna leirami Siddharthna ka aduda changa aga indu du karaida leikhre haina ngami masida indugi mabung aduna Siddharthta asumna haira ami aigi chanupi edudi girls hostel da leikhre haina haira ami Siddharthna mu haira ami nahangna hairiba adu achumbo eramdaba tarabadi aina nakhoi mayambu loina hatokani wahayasi hairamlaba matungda Siddharth adu room adudagi thora ami Matam asimaktada indugi mama mapa makhoi ani adu Siddharth ki manakta chenthoroktuna Siddharth ki makhong adu da pairaga asumna haijarami ichanupa nahak aigi chanupi indugi maphamdagi yamna lamna mukta leibi khoba haina khoiramduna haijarami masida Siddharthna asumna haira ami aidi indu yaudarbadi hingbangamoi wahayasi hairamlaba matungda Siddharth adu yummadigi thora ami Masigi matungda indugi mama mapa adu mathwai nungaitana leihorami karigino haibigi maramdi Siddharth hariba misak asina mahaki machanupi eduda phattaba thabak kaya tarokadra haina khanbagini masigi matungda aikhoida Siddharth to mu ulai mahakse hojik car ama thokduna induna leiriba hostel adugi maikai tamna laami mahakna mafam asida yorokpa matamda mafam asigi pochai kaya amasu amangata thoalami Siddharthna sumna tawbasi ubu matamda hostel asigi guard kaya thoraktuna Siddharth adubu khamnaba toromi Adum oinamak thora iba guard mayam adu Siddharthna loina phudatlaba matungda mahak hostel adu tamna amuk changkirami sigi matungda aikhoida indu hairiba nupi asibu uhalai mahak se hojik irujaba loiraduna mahaki masadu teithoktuna room aduda leirami mahadi phare hojik aikhoina iPhone 15 asi supnagi lupa ama kaktangda matau karamna phangani haiba adu haijarakke lakliba jungi tang kun asida India amasung Afghanistan gi oiba T20 championship ki match amalei hairiba match asina hojinga gi mamangda description da piriba link asida changbiduna my 11 sarkan hairiba apps asibu download tobiyu aduga adomgi team sembiyu domna team semba matamda domgi apamba player taramathoi team animaktagi khanba yagani Player sing adugi excellent performance ki matung ina nahak ki point mayam ama su phangadoribani karingumba nahakna ahenba point ki ama phangba tarabadi nahak ki asoba prize ki ama phangadoribani duga nahakna karigumba masigi maramda confuse leiba tarabadi expert team ki section asibu copy tobiyu test asibu saruk yabiyu aduga brand new iPhone 15 lupa ama khaktangda phangbiyu masigi entry fee asi supnagi lupa ama khaktangni contest asi supnagi India versus Afghanistan gi valid oigani oinana aigi subscriber sing khatangi oigani masibu miss tawiganu mega contest ki top prize ta lupa crore ama tournament asigi numit khudingi phangbiyu amasung tabiyu aduga contest amada adomna team amadagi hena sembiyu masida adomda yamna kanagadaba tips amasu leire karigumba adomna team madu sembibu matamda yamdrabada team anidi sembiyu team amana batting da focus tawiyu aduga atopa team amana bowling da focus tawiyu masina nahaki kabagi chance asi double oigadoribani description da piriba link asida changbiduna download tawihoro aduga mafam aduda changaga aigi coupon code sizinaba tarabadi adomna deposit tawba matamda extra 20% cash oina phangbigani aidi aigi team semle adomsu hojikmak my 11 sarkan da changbiduna India versus Afghanistan gi oiba match asigi team sembiyu mahangna sumna tawringai matam asida mahaki mamangmaktada Siddharthna leptuna leiramba adu induna urami madudigi Siddharthna induda asumna hairami aidi nang yaugdrabadi hingba ngamde
Maram aduna aikoi ani mafam asidagi aikoi yumda chatlasi law haina hairami. Masida Induna Siddhartha yamna sauna asumna hairami. Aina nongonda kyara khanna haikre aigi punsidagi nahak yamna lapna chakro haiba natra. Nahakpu gyan tadabro aina hairiba mayam ase. Adubu Siddharthi Induna hairiba singadu amata yaramde. Sumna Siddharthna Induna haiba wa singadu yaraktaba aduna maram oiraga Induna Siddharthki mamai aduda kupangna tharami. Aduga nahak mafam asidagi yamna thuna chakro haina hairami. Mathangi sinda Indudu lambida laami mahangna sum lakpa matamda mahaki haukraba wari singbu ningsinga ami. Hairiba matam asi mahangna college ta ihanana join tawduna karakpa numit amani. Induna college aduda changpa matamda mahak yamna haraurami. Ramdi mahangna college asida laaba matungda mahaki punsi asi anawwa ma horagani haina khanbagini. Asigi matungda Indu adu makhoigi college asigi computer gi lab aduda laami. Mahangna computer gi lab asida laibagi maramdi computer gi lecture adu yawnabagi damaktani. Dubu mahangna computer gi room aduda changake haiduna tho hangtoba matamdadi Siddharth adu nupi amaga intimate oiduna lerami. Sida Siddharthna thau isa sadana Induda nahak mapanda mukta tho'o. Aduga computer gi lab asigi manungda kanamta changkanu haina hayu haina hairami. Indudi Siddharthna asumna hairakpa wahi singasi taba matamda mahakti ingakngakcharami. Aduga mahangna aingonda hairiba sibu karinone haina su khanjarami. Induna mathanda khanjarami Siddharth hairiba nupa asi minungsi amata phawdaba nupa amani haina. Siddharthna tawriba thabak asidi logic amaga loina tawribani. Athangi numita Indudu college kara ami. Mahangna college karakpa matam aduda Siddharthna yamna tangba kara ama thawduna lakpa adu Induna uba matamda mahak yamna ngakcharami. Aduga mahak asibu kana oiraba jano haina khanjarami. Masigi matungda Siddharthna college ki campus adugi manungda brush tawchanduna leiba adu Induna urami. Masigumlaba mahakki thabak thawong mayam asina maram oirga mahakse karigumba emotion amata leitaba mi amane haina khalami. Aibadi mahakna college ki campus adugi manungda brush tawchanba tarabachu mahakna friends sing adugi mamangda ikaiba karisu leite haibani. Mathangi sinda Induna mahaki class adubu yauduna leiringe matam asida topa satra kharana thengna lakpa adu Induna urami. Dubu makhoigi classroom aduda changiba oja aduna thengna laiba satra sing adu classroom adugi manungda amata changalamde. Asigi matungda Siddharth adusu class adu yaunabagi damakta classroom aduda changami. Siddharthna classroom aduda changpa matamdadi khoigi classroom asida leiriba oja aduna Siddharthadi karimta hairamde. Aramasina Indugi wakanda khalami madudi college asigi professor khudimagna classroom da lakpa athengba satra khudingmapu tanthoi aduga Siddharth puna karige tanthoktribano haina khanduna lerami. Maramasina Indudu yamna angakpa pharami. Masigi matungda Indudu Siddharth adum yengduna lerami. Masigi matungda Induna Siddharth ki maramda khanga ami madudi Siddharth hariba nupa asi ayama matamda lairik paduna matam lenduna lei haiba si. Masina maram oirga Siddharth ki plus point ama oiribani. Nongmadi Siddharthna mahakki class adu yawba lakpa matamda mahak thengdokhirami. Duga mahakna classroom aduda changtuna karimta haidabida phamduna lerami. Sumna tawba sina maram oirga makhoi classroom aduda changiba professor aduna Siddharthta nahakna tawriba adu karino. Hakpu nahakki lairik sing adu loina paba loirabro haina ngami. Masida Siddharthna hoi loina paba loire haina hairami. Sitaba matamda makhoigi classroom aduda changiba professor aduna Siddharthta question kya hanga ami. Masida Siddharth ki oja aduna hanga iba question sing adugi answer sing adu mahakna yamna chumna pirami. Darna asumna chumna answer sing adu pirakpa adu taba matamda makhoigi classroom asida leiriba satra sing adu ingaknaknarami. Masung Indusu Siddharthna asumna answer sing adu pirakpa matamda mahaksu ingakngakna yengduna leirami. Aramdi Induna hana khalami madudi Siddharth hariba nupa asi yamna ngauksanaba amadi mahakki masada emotion amata leitaba mi amani haina. Aduga Siddharthna lairiki knowledge kya ama yauduna leiramba asi uba matamda Indudu yamna ngakcharami. Masigi matungda aikhoida amuk present degi sin aduda ulai. Tamasida aikhoida police inspector amabu uhulai. Airiba police inspector asi Siddharth ki mapaga classmate oirakpa Siddharth ki mapagi marup amani. Duga inspector aduna Siddharth adubu phaduna poraaga Siddharth ki mamagi manakta puduna laami. Police inspector aduna Siddharth ki mama aduda asumna hairami. Yengu nahaki nachanupa asina girl hostel da chatuna girl hostel adugi pochai kya amabu amangata thoalibani aduga mafam aduda irang kya su sagalibani. Sigidamak nahaki nachanupa Siddharth asida case ama file tawre haina hairami. Duga inspector aduna Siddharth ki mama aduda nachanupa Siddharth asina asigumba behavior mayam ama tawrikliba asi matokramna tawrikibano haina hangami. Asida Siddharth ki mama aduna inspector aduda asumna hairami. Igi chanupa Siddharth asina chahi 10 sarokpa matam aduda mahakki mapa amadi mahakka loinana matam punamakta makhoi ani lairik paduna adum leirami. Duga Siddharthna mahakki mapa aduga matam ayambada adum punduna lei. Siddharth ki babasu lairik paba yamna pamba misak amani.
mahakki makhut namana larik paduna makhut namana machanupa asibu pamjaribani masina mapana ayamba matamda larik paba aduda Siddharth yaurabanina Siddharth larikte yamna ngaujaba misak amani dugi makha tarakpa mayamda Siddharth matam ayamba matamda larikta ngaujaduna larikpo adum paduna lejei arigumba ehakna mahakpu mapanda sanarusu haina thadokpa tarabasu mahakti larik adum paduna leirami Aramasina Siddharth ki thamoida larik nataba atopa wakhan amata khalamde ongmadi Siddharth ki pupudu laikhiramde masida Siddharth ki mapada Siddharthna asumna hairami baba si haibaje game amani miyoibana pokpa tarabadi nongma natraga nongmadi soidana maki siradabani maram masina aikhoina asibagidamagta yamna wana khanjaloidabani Siddharth ki askumlaba wayesi taba matamda haki mama mapa aduna khangami madudi mahaki machanapa Siddharth asigi thamoida karigumba emotion mata yaude haibani Ramasina Siddharthna mahaki punsigidamakta karisu khande ibadi mahakna tawningiba apamba thabakching adu loina tawi mahakna chaningba tumningba amadi sex phawbada tawi asidas nate karigumba mahakna aram khorangba kya polkpa tarabadi mahakna chanaba kya ama ngaidrabasu manakta leramba unawana oirasu adum chasalami mahak ongmadi Siddharth se athengba ahing phawbada mayumda hanjal amde Maramasina Siddharth ki mama amadi mapa makhoi yamna wajarami aduga mahakki machanupa Siddharth asibu thiba thorami masida mahakki machanupa Siddharth adudi lambida tumduna lerami asidagi makhoina khangba ngami madudi Siddharthna karigumba tumningakpa tarabadi yumda changduna phamungda phajana tumbagi mohutta mahakna leramba mafam aduda hekta tumjale haibani tigi matungda aikhoida present day ki sin aduda mu ulai riba matam asida Siddharth adu mu gyan tara ami aduga mahak phamungdagi hogala ami Tuga mahakna yamna kanna indu haina lauduna induna leiriba mafam aduda chatnabagidamakta mahak lambida thorami dana lambida lakpa matamda lambida chatuna leiba nupi amada lighter yaubra haina ngami pi adunadi Siddharthta lighter yaude haina hairami tamasimaktada Radha kauba nupi ama Siddharth ki manakta changchalaktuna lighter makhet adubu Siddharthta pibirami Radha hairiba nupi asi Siddharth ki cousin amani Duga Radhana Siddharth adubu mayumda pubira ami athangi sinda police inspector duga makhoi ani ekhoida uhalai riba matamasida police inspector aduna induda Siddharth ke maramda wari kya hangami sida induna police inspector aduda asumna haira ami aina Siddharth bu ahanba unakiba asi college adudani mahakse matamaduda atai nupa macha singa iman manade ongma aina Siddharth se computer ki lecture room aduda atopa nupi amaga intimate oiduna leramba du aina uki Madu uba matamda ai yamna sawningba phawki ina masigi wari singa sigi maramda aikhoigi college adugi principal da complain tawki amaduda nupi aduna ingonda asumna hairakhi Siddharth hairiba nupa asi college asigi mapuni maram asina mangonda college asida leiriba miyoi amatana karimta tawba ngamoi jikti aikhoina khangi Siddharth ka ngasai intimate oikiba nupi du atai kanamta nate Siddharth ki cousin Radha haiba nupi du oiduna lerami sigi matungda present day ki sin amadamu ulai tamasida Siddharthna indugi hostel aduda amuk laami Lamasida present amadi past ke sin mayam ama utpa sina maram orga domna confusion laibiganu ariba matam asida indugi mabung adu sel asida laktuna Siddharth asibu yamna tamthiba mongda phudat ami ga Siddharth amadi Siddharth ke mabunga makhoi ani mafam asida chu yamna kan mongda fight taromi akhoi ani gi fight asida Siddharth adu yamna tamthina so ami duga mahak laimai ta tarami tumna Siddharth na yamna thina so e haiba si Radhana taba matamda Radha adu Siddharth ki manakta yamna thuna laami Radhana mafam aduda yorokpa matamdadi Siddharth adu laimai ta taduna leirami masi uba matamda Radha adudi mathwai yamna nungairamde aduga mahak kapammi sigi matungda aikhoida inspector adu bu mu ulai hairiba matam asida inspector aduna induda asumna hanga ami Siddharth se emotion amata leite hairaga matau karamna mahakna nakhoi ani bu nungsiramlibano masida induna police inspector aduda asumna haira ami college ke matam aduda competition am pangthoki airiba competition asida yamna singthaningai oiba misak amabu select tawki akse ngasi degi na chahi ahongi mamang degi chu petition asibu mai paktuna lakhiba misak amani mahak adudi atai kanamta nate Siddharth ni adubu hairiba masigi competition asidadi mi ani rank chap manana laami khoi ani edugi manungda amadi Siddharth ni aduga amadi induni khoi anina asumna chap manaba rank da lakpa sina maram orga tasing aduna first khan nabagidamakta makhoi singadubu speech pihelami makhoi anigi speech aduda ahanbada Siddharthna life ki maramda speech pirami masida Siddharthna asumna haira ami aikhoigi punsi asi siba naiba punsi amani maram masina hingingaida tamangandabida nahakna pamliba thabak singadu loina taho haina haira ami ga Siddharthna asumna so hairami aikhoi miyoibegi life asidi logic amaga loinana hingadabani haina so hairami Siddharth ki speech adu piba loraba matungda indugi speech adu amuk pira ami sida indusu life ki matangda speech adu pira ami khoi miyoibana hingiba matam asida aikhoi amaga nungsi chanana mateng pangnaduna
नुक्सीना लेमिनगदबनी हाइना हाइरअमी अदुगा अखोय मियोबगी पुंसी अछि यामनासु फजै अदुगा यामनासु हराउगदबनी हाइना हाइरअमी तुमना जजसिंग अदुना मखोय अनिगी स्पीच अदु ताबा लोरबा मतुंगदा इंदुगी स्पीच अदुना हेना फजै हाइना हाइरअमी मरम असिना मखोयगी कॉम्पिटिशन असिगी विनर अदु इंदुना ओइखिरमी असुमना इंदुना कॉम्पिटिशन अदुबु माइ पाखिबा अदुना मरम ओरगा सिद्धार्थ अदु मथ्वाय यामना नुंगाइरमदे अदुदिगी सिद्धार्थ अदु यामना साउना इंदुगी मनाक्ता चंगक्तुना असुमना हाइरमी हांगना कॉम्पिटिशन अमखक माइ पागा माइ पाकपने हाइना खल्लिबनीने सिदा इंदुदी मांगना हाइरिबा सिंग अदु थवा सारमदे अदुगा मांगना असुमना हाइरअमी अइना मफम असिदा लैरइबा असि तम कुइरबनी दुबु एदी हरावी अदुगा नाहकुमनति अइ मी अतोपगा कंपेयर तौबा मिसक अमा नते हाइना हाइरमी दुगा नाहकना नाहके फ्रेंड अमदी अतोपा मियोय सिंगबु थाजबा थमगदबनी सिगुमलबा इंदुगी वाइ सिंग असिना सिद्धार्थ की थमोय अदुदा जुरमी दुदगी सिद्धार्थ अदु मथ्वाय नुंगाइतना मयुमदा हलाअमी असिगी मतुंगदा सिद्धार्थना माकी रूम अदुदा चंगागा महाक्तु अंगा ओफेगी टाइपता तौदुना लेरमी मरम असिना सिद्धार्थ की ममा अदु सिद्धार्थ की मनाक्ता चंगाअमी दुगा सिद्धार्थना तौरिबा सिंग अदु माकी ममा अदुना येंगदुना लेरमी दुगा सिद्धार्थना माकी ममा अदु उबा मतमदा महाक इकाइबदगी कपलाअमी दुदगी सिद्धार्थना माकी पुंसीदा महाकना ममांगदा तौरखिबा अरानबा फत्तबा थबक सिंग अदु लोइना निंगसिंगाअमी सिगी मतुंगदगिदी सिद्धार्थ की बिहेवियर अदुसु अफबो ओइखिरमी सिद्धार्थना युमगी मपानदा थोरक्तुना लंबीदा लाकपा मतमदा मांगना चाक लामकपा मतमदा महाकना हानगी मतौगुम नापी सिंबी चाबा अदु हौजिक्ति चारमदे दुगा सिद्धार्थना मसा मथंदा खंगजराअमी मदुदी मियोयबगी चिंजाक असि कयादा ममल लेरमखरबा अदुगा मियोयबा कयाना चिंजाकिदमक थबक वाना सुरिबा सिंग असिसु मांगना खंगाअमी अदुगा सिद्धार्थना नुमिदांगी मतमदा लंबीदा थोरक्पा मतमदा हांगना तुमनिंगलक्लबसु लंबीदा तुमलमदे रमदी महाक हौजिक्ति खोय मियोयबना लेनरिबा युम हाइबा असि कयामुक यामना इंपोर्टेंट ओय हाइबा दुसु महाक खंगाअमी सिगी मतुंगदा सिद्धार्थ की मपा अदुना सिद्धार्थ की ममांगदा लेपतुना मसादा सुमना हाइरमी ना नाहकी हानगी पुंसी अदुदा अरानबा कया तौरुरबसु हौजिक लाकदोरिबा नाहकी पुंसी असिदा अनौबा पुंसी ओइगदोरिबनी हाइरिबा मतम असिददि नाहकना अतोपा कया अमबुसु नुक्सिना लेमिनौ सिगी मतुंगदगिदी सिद्धार्थ की थमोइदसु इमोशन कया अमा फाउरअमी हाइबदि मिनुंगसी कया अमा लेरअमी दुगा माहकसे हौजिकति नॉर्मल पर्सन अमा ओइना हिंखिरमी थंगी नुमिता सिद्धार्थना मयुमदा लाकपा मतमदा मखोयगी युम अदुगी फैमिली मेंबर्सिंग अदुना सिद्धार्थपु उबा मतमदा यामना ngakjarami अरमदी सिद्धार्थ की होंगलाइबा मौंग मतौ मयाम अदु उबा मतमदा मखोयना ngakliबनी मसिगी मतुंगदा सिद्धार्थना कॉलेज कारकपा मतमदसु अफबा ड्रेस कया अमा सेटुना अमदी महाकी फ्रेंडसिंग अमदी महाकी मथक थोंगबासिंगदसु मांगना रेस्पेक्ट कया अमा उलमी सिगुमलबा सिद्धार्थ की खंगोगदना होंगइबा मौंग मतौ असि उबा मतमदा कॉलेज अदुदा लेरिबा छात्रसिंग अदुदी लोइना ngami दुदिगी इंदुसु सिद्धार्थना असुमना फरकपा असि उबा मतमदा मार्क्सु यामना हराउजरमी सिगी मतुंगदा सिद्धार्थना इंदुबु पामे हाइबा असि अखोइना खंगी अदुगा हुजिक्ति सिद्धार्थना इंदुदा प्रपोज तौरमी सिगी मतुंगदा मखोय अनि अमना अमबु किस तौनरमी सिगी मतुंगदा सिद्धार्थना इंदु असिबु राधादा मसक ताअमी सिदा राधाना इंदुदा असुमना हाइरमी आक्से थमोय यामना सेंगबा मिसक अमनी मरम असिना इंदु नाहकना सिद्धार्थ असिबु पुंसी चुपगी ओइना थादोकपिगनु हाइना हाइरमी सिगी मतुंगदा सिद्धार्थ अमदी इंदु मखोय अनि नुक्सिनरकपदगी यामना रापा मफमदा कोइबसु चलमी सुमना मखोय अनि असि नुक्सिनरकपना मरम ओरगा यामना क्लोज ओइनरअमी थंगी नुमिता सिद्धार्थना माकी ममा मपादा इंदु असि माका नुक्सिनबनी हाइना हाइरमी दुदिगी सिद्धार्थ अमदी इंदु मखोय अनि अयाम्बा मतमदा अदुम उनदुना लेरमी सुमना मखोय अनिना यामना तोयना पुलकपा असिना मरम ओरगा मखोय अनिगी स्टडीदा मखोय यामना काइरअमी दना सिद्धार्थ अदु यामना हराउजरमी नोंगानबदगी नुमित ताबा फावबा इंदुगी वरीदा अदुम तौदुना लेरमी उगा मथंगी थाददी इंदुगी सिविल सर्विस की एग्जाम अमा लेरमी मरम असिना इंदुना सिद्धार्थ असुमना हाइरमी मथंगी थाददी आइगी यामना चावरोबा एग्जाम अमा लेबना मरम ओरगा आई स्टडी दो ओइना फोकस तौरगे उ सिद्धार्थी इंदुगी मेमदा लाक्तुना दुदा असुमना हाइरमी नहांगना लाइरिक पाबा अदु अदुम पाजौ आई नहांगना लाइरिक पाबा लोइद्रि फावबा अदुम संगे हाइना हाइरमी तुमना सिद्धार्थना इंदुदा यामना क्लोज ओइदुना लेबा सिना मरम ओरगा दुदु माकी स्टडी अदुदा माइ फजना ओनजनबा ngamlamde सिना मरम ओरगा इंदु अदुसु सिद्धार्थ का मतम अयामबदा मतम मंगदुना लेरमी मथंगी सिंदा सिद्धार्थ की ममा मपा अदुना सिद्धार्थ असुमना हाइरमी इचानुपा नहांगना इंदु दुबु आइखोइगा सक खंगना हनगनी हाइरगा करंबा मतमदा खंगना हनगदोरिबनो हाइना हाइरअमी सिदा सिदाना महाकी ममा मपा अदुदा असुमना हाइरमी इमा अदुगी नमक्ता करिसु वागनो आई हौजिमक बोरके हाइना हाइरमी असिगी मतुंगदा सिद्धार्थना महाकी ममा मपा अदुबु गरीदा हपकतुना इंदुगी लेफम अदुदा पुदुना लाअमी आइरिबा मतम असिददी इंदुना लेरिबा युम अदुगी कागी सोसिंग अदु लोइना लोचनदुना लेरमी सि उबा मतमदा सिद्धार्थना निक्सिंगाअमी मदुदी इंदु अदु लुहोंबा अमा यावगनी हाइरंबा अदु दुदिगी सिद्धार्थना महाकी कार अदु ममाइ लेथोगा लुहोंफमगी माइकै अदुदा लाअमी आंगना गारी अदु थोरकपा मतमदा
garigi speed adu yamna kanna thorami masina maram oraga Siddharth ki mama amadi mapa adu yamna pakhalami idamakta Siddharthna gari adu kanna thoribono haibagi maramdi hawjikti mahak indubu yamna pamjabana maram oraga indugi wakhanda ngawbagini hak leiraba matungdadi Siddharth adu luhongpham aduda yaurami tubu Siddharthna luhongpham aduda indubu phanayamna thiba tarabasu luhongpham adudadi indubu mahakna thiba phanglamde judigi Siddharth ki mapa aduna Siddharthta chumna hairami ibungo nahaki wakhana adu phadaro yumda hanbana pharagani yumda oina halasi haina hairami madudigi Siddharth amadi mahaki parents ka loinana mayumda halaami omadi Siddharth adu mahaki friend ki party amada yaubala ami hairiba party asida indu amadi radasu yaurami akhoi party asida makoi friend mayam adu truth and dare sanarami khoi sumna sanariba game asida indu aduna dare khalami masina mapam asida leiriba indu ki friend mayam aduna asumna haira ami nahakna hujik mayangi mamangda nahaki boyfriend aduda minute ani kiss tawgadobani judigi indu adusu upai leitabdagi mayangi mamangda Siddharth kiss toromi adubu matam asidadi Rana indudu phajanduna minute ani hena yamna kuina tawduna leirami maram asina indudu ikaiba amadi yamna sauningbaga loinana mak mafam asidagi thokhirami Rana asumna tawribagi maramdi indu amadi Siddharth makhoi ani ayamba matamda adum punduna leiba duna maram oiraga miyam pulakpa matam asidasu Siddharth adudi mahaki emotion adu phajanba ngamdabadagi mayangi mamangda uthora ibani dudigi radana mu induda asumna hairami nahakna Siddharthki pusida changkhrabagi matungdagi di Siddharth asi normal oiraklibani karigumba nahakna Siddharthki manakta lengdana leibiba tarabadi Siddharth se karisu tawdabida normal oiduna leigani masida induna amuk radada asumna hairami aisu khangi mahakna aibu yamna nungsi haiba se dubu mahaki nungsiba du atopa side amada nungsigadabani mathangi senda ikhoida Doctor amabu ulai hairiba doctor asina Siddharth ki mama mapa aduda asomna hairami haki nasanupagi wakhan pungning asi phajana phajanduna afaba environment amada lehelu sumna tawba tarabadi Siddharth ki punsi ase normal da mu halakadoribani sigi matungdagi di induna Siddharth asibu normal punsida halaknabagi damakta yoga tampamda puduna chalami duga induna Siddharth asibu yamna section senarami madi yamna care logjarami mahaki normal punsi aduda hena halaknabagi damakta masigi matungdagidi matamgi matung ina Siddharth adusu normal oirami amadi makhoi amana amabu understand tawnarami ariba matam asida induda mahaki mamagi call ama laami duga indugi mama aduna induda asumna hairami hayengdi nahaki civil service ki exam adu leibana maram oraga nahak yamna thuna yumda lao haina hairami masigi matungda Siddharthna indu adubu civil service ki exam adu yawnabagi damakta mayumda thilaami khoi anina indugi mayumda lakpagi lambi aduda nupa amana induda wa khara hanga ami na wari sanarakpa matam aduda nupa aduna induda phajadaba wai kya hairami si taba matamda Siddharth adudi yamna sauningba phawrami adudagi Siddharthna mangna thoriba gari aduna pa adugi gari aduda thomjalami maram asina Siddharth ki gari adusu kairami aduga nupa adusu lambi da taduna leirami sigi matungda Siddharth amadi indu makhoi ani mafam asigi nathoga chatkhinabagi lambi adu thiduna leirami iba matam asimaktada gunda khara Siddharth ki matungda changaktuna Siddharth adubu phura ami masina Siddharth adu yamna sauna makhoi mayam adubu loina hatokpa pamlami iba matam asimaktada makhoi mayam adugi manakta police laami Siddharth indu amadi gunda sing adugu loina phaduna puraga chatkirami makhoi sing adu mi khanaru haibagi maramgi damak jail da loina thamami udo hojikti jail adu da leibana maram oraga mahaki exam adu appear tawba phanglamde uga induna Siddharthta somna hairami aina matam punamakta nangi damakta matam adum piduna laklibani bu nahaki punsigi oinadi improve yamna oire dubu hojikti nahaki maramdagi ayakki exam phawba thaba phangdare duga induna asumna sairami ngasi haiba numit asidagi nahaki nafamdagi yamna lapna chatlabani nahaksu aigi mangda nahaki nasak adu amukhana ulakanu haina hairami sigi matungda aikhoida amuk present day ki sin adu ulai masina police officer aduna induda asumna hairami madugi matungdagi di hoi ani amukhana punkidrabra duga mahakna nahakpudi yamna nungsiba mali jik mathangi sinda aikhoida Siddharth adu ulai hairiba matamasdadi Siddharth adu angaw afegi type ta chakni ba magi type ta leirami Dana asumna tawribagi maramdi mahakna indubu yamna nungsijaba amadi hangna indubu ningsingduna kawba ngamdana leibagini idangge matamda Siddharth adu mafam amada phamduna leirami hairiba matam asida police inspector adu Siddharth ki manakta laktuna darta asumna haibirami nahakna mafam aduda kaidoribano sida Siddharthna amuk police inspector aduda asumna hairami ai hojik kaidau haibano duna aigi punsi buchu nungsibidare aigi punsi asi kanadraba punsi amani masina mahakna aigi thamoi buchu yamna wahanbire adi ai hojikti khangba ngamdre karigumba aina indubu phangdaba tarabati ai soidana maki sijagani inspector aduna asigumlaba Siddharth ki wahi singasi taraba matungda Siddharth ki mama amasung mapagi manakta laktuna wari singadu loina tamami duga police officer aduna Siddharth ki mama mapa aduda asumna sohairami
ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯆꯥꯗꯨꯒꯤ ꯃꯔꯝꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯧꯗꯕ ꯇꯥꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯗꯥꯔꯊ ꯑꯗꯨ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ "ꯏꯟꯗꯨ ꯏꯟꯗꯨ" ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯤꯗꯥꯔꯊꯀꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯣꯏꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯗꯥꯔꯊꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯁꯤꯗꯥꯔꯊꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯗꯥꯔꯊꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯝꯕꯤ ꯑꯗꯨꯗ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯗꯥꯔꯊꯀꯤ ꯃꯅꯥꯛꯇ ꯏꯟꯗꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯤꯗꯥꯔꯊ ꯑꯗꯨꯗ ꯏꯟꯗꯨ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯗ ꯁꯤꯗꯥꯔꯊꯅꯁꯨ ꯏꯟꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯏꯟꯗꯨ ꯑꯗꯨ ꯏꯟꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯏꯟꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯗꯥꯔꯊꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯗꯥꯔꯊ ꯑꯗꯨ ꯀꯥꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯊꯧꯔꯛꯏꯕ ꯀꯥꯔ ꯑꯗꯨꯅ ꯁꯤꯗꯥꯔꯊ ꯑꯗꯨꯗ ꯊꯣꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗꯥꯔꯊ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯗꯥꯔꯊꯅ ꯁꯤꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯗꯥꯔꯊꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏꯟꯗꯨ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯁꯤꯗꯥꯔꯊ ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ꯫ ꯄꯤꯔꯤꯕ ꯂꯤꯡ ꯑꯁꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯑꯃꯈꯛꯇꯪꯗ iPhone 15 ꯕꯨ ꯐꯪꯕꯤꯌꯨ꯫ ꯄꯤꯔꯤꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯜꯗ ꯀꯞꯀꯤ ꯃꯦꯆ ꯈꯨꯗꯤꯡꯃꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯂꯤꯡ ꯑꯗꯨ ꯑꯩꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯃꯗꯤ ꯀꯃꯦꯟꯇꯗ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯒꯦ꯫